Separate administration pidriba fawba government semba yaro UKNA Kuki MLA sing lengak sembada yaurabadi hatkani imung manungsu tanthokani. Matam kayagi mamangdagi tanduna lakliba separate administration gi demand fangdriba fawba Manipur da popular government amata semba yaro haina suspension of operation kuyek pinabada yaudriba United Kuki National Army UKNA na thadorokpa cherol amana phongdoragli Lubasigi Department of Information na thadorokpa cherol amana hai kariguma popular government ama semba tarabasu Kuki MLA sing lengak semba da saruk yaroidabani MLA sing resign tawgadabani kariguma popular government semba yawbada tarabadi hariba MLA adu sibagi cherak pigani imung manungi meeoisu khundagi tanthokani Kuki MLA sing na akanba warning tawrakliba suspension of operation da su yawdaba terrorist kangbu asina handakta su Assam Rifles na chathakiba operation da kedar mari hatkrabani madugi matung tarakpa action sing kibadagi hauji koilot lolaga lairiba kangbuni thajaba yaba mafamdagi phangba pauna hai India government ka yanaraga chaminariba keno amasung UPF ki kangbu sing di lengak semlakpada Kuki sing yawba yawdabagi wafam asi makhoi masa na lepcha sanu haina inthokpa laikhrabani masigi sumathakta central government na sugi kedar sing da lengak sembada Kuki MLA sing yawhananaba akanba wafam thamlakiba laikhrabani pausina makhata na hai Ministry of Home Affairs ki mihut kangbu amaga sugi kangbu ga handakta wari sanakiba adu Kuki sing na demand toriba legislation leiba union territory ama sembagi wafam adu oithokloi hairakhiba laikhrabani wafam asimak Kuki UG group sing aduna cherol thadorakpada su hairakhrabani Kuki gi khulda chatke haiba natte isagi yumda chachage haibani IDP Imphal dana lupa lakh haitharaga pop sakhandauri loijing loya dana IDP sing da tear gas pijari Sawombung da changda famlau duna lariba internally displaced person singna mayum da hanjarage haiduna lakchaba miyambu Manipur police amadi central force singna yangang pokpida thatuna thamlaga changhan khidre thamoi soklaba IDP singna kablaga hairi aikhoi kukina khundariba mafam duda chatke haiba nate aikhoi gi iyum oiriba gwaltabi khulda changjage haibani masida nakhoina thinglibasi karigino Kuki gidi adum changhali aduga aikhoi buna changhandribasi nakhoi kukina tolop pibra haiba wahang mayam ama hanglakli Hauragliba miyam adu ngasi ayu pung 12 makhairom tarakpada yangang pokpi yoromdaida security force singa yamna chawna mukna rakhi police na miyam adubu hankhina ba kaya rakhanna haibada tanna raktabadagi tear gas grenade langsinduna pokai hanba tear gas cell kapsenduna tankhai khi thaudo aduda Imphal East District Police ki commando ama tear gas na panduna sokhi thaudo aduda IDP manga sathina so apan nangduna yangang pokpida leiba primary health center da laikanakhrei Mara asida sangai festival da mari leinana Manipur lengang na lakh thada duna nekpa United Kingdom gi pop band Blue Imphal da thunglare Imphal da leiba miyam asi nungai hangadauri aduga chingkhong chingya da mayum da changba yadana lariba internally displaced person singdana makhoi gi phongpham tokpa sing matpiraga tear gas cell sing kapsinduna hauraba mathel gumpi jari Numitara nigi sangai festival hayeng loisilagani adubu men benu oriba hapta kangjai bungdi ngasi su khuntak lansi badawna lainaki stall sing pot sit khide mafam kharadadi khulam khang fawba kau khide hairi ACP ga mari lainade haujik chathariba sangai festival 2025 ta bom langsina ba thorang toramba KCP ke kedar ahum fare haina Manipur police na thadorokpani haiba cherol ama tha sigi kunga tareta pauti amadi electronic media singna phongna ragli bawafam asiga KCP ga kariguma hiram amata da mari lainade Manipur police amadi Assam Rifles na masida chenari ba KCP MFL gi fare hariba kedar ahum Imphal East Okram Chuthek tagi Laistram Sonia Kuntraga Mathoi Imphal West Tera Sadopom Laikai dagi Salam Luwa ngamba Mitei Elias Ibungo Kungani Thoi amadi Thawbal District ki Wangjing Bazar dagi Famdom Phampok Maitei Elias Azoi Elias Abungcha Kungamapan hariba mioi singasi KCP MFL gi kedar amata nate aduga Maitei Lanmi Nauti boy haina mingthonba Facebook account asisu party sige account nate party authority na KCP ga mari leinaba kanaguma mioi amata da miyam tin ba mafam sing da bom pokhai hanbagi yathang piba amata leite kanaguma na Facebook amadi atai social media platform sing da maram chadana party gi ming sijinarabadi makhoi gi mathakta matik chaba khongthang Lokhatkani haina KCP gi information and publicity secretary in charge S Mangal na thadorokpa cherol amana hairi framework agreement chana handrabadi India bu kanana thajagani IM Government of India ga ceasefire sign taunariba National Socialist Council of Nagalim Isak Moiba NACN IM gi oiba parliament winter session ta char ho gi ahanba session da itihasik oiraba loop asigi framework agreement FA bu haujik fawba thausadana thamli haina nungnang ba phongdokna khibaga loinana FA asi India government ga matam kuirabagi tungda sign taunaduna lakhibani hairiba FA asi malempom na magna khangi Government of India na FA asi haujik fawba mirai duna thamliba si human rights amasung naga history bu hatok pibaga manai asiguma thawong asida karamba leibak na India da thajaba thamgani amadi nagagi miyam singna su India da thajaba thamkhi gadra haina wahang kaya hangnaki
Tatar Hohodagi Thadorokpa Cherol amagi matung ina NACN-IM na Naga-singi oiba tungkoiba solution puraknaba honabada yeknaba kayaga lanthengnakiba leikre. Asimaktada hojik fawba Naga-singi manglan asida matam-matamgi oiba yeikhai thingainaba pinaba honaduna lakli. Adubu Naga miyamsingi NACN-da thajaba thamduna Naga national political issue asida hojik fawba khongpham hongduna leiba asi yamna thagatningai ni. Cherol asina makha tana hai matam asigi NNC asina marai chaitharakibaga loinana NACN bu Naga National Assembly na mandate piduna resistance movement kaya chatharaba matung NACN-IM gi oiba parliament asi lingkhatkibani adubu hojikti government of India na NACN asi asengma Naga miyam gi damak lebliba political organization amagu masak khangli. Masimang na government of India gi prime minister gi level alup asiga political talk tongnaduna laklibani. Makhata na Cherol asina hai matam-matam gi oiba diplomatic field da NACN gi luchingba singna international dignitary sing yauna Naga gi achumba khongjang asibu masak khangnabagi damak wari sanaraba matungda UNO ga parallel organization amagum UNPO na makhoi gi membership oibada ayaba piri. Masida sunatana NACN gi luchingba sing United Nations Human Rights ki meeting sing da wangang bagi rights sing piri amadi UNHR gi thangna na pangthokpa meeting tarukta su NACN gi luchingba sing na wangang bagi khudong chaba piki. Statement na sitna makha tarduna hai NACN-IM na India government ka ceasefire tongnaduna itihasik oiraba framework agreement asi hojikti chahi yangkai mapung farakadaure khongpham asi fangnabagi damak Naga singi I milu pirang hona jamal matam amadi lanthum kaya mangduna lakli hairi. Maram asina karigumba Naga singi manglan framework agreement chanahanba haibasi India government na chahi yangkai ama amuk sangdokpa tarabadi Naga singi manglan pungkai kaibada natana Naga sing na makhata na makhoi gi human rights amadi history bu manghanaba honnaba si sugya yaba ngamloi. Maram asina framework agreement asi government of India na chanahandriba fawba NACN-IM na honnaba lepkhiroi haina phongdokli. Kanglaipa apunba kholab gebde tagi lakhocherake ngarang BRTF na kuki angang ama gari na takpada sire angang adu sibagi mamal piu haina BRTF singda kuki nupi singna irang hauri yengang pokpi more. Saivolda leiba army gi camp ta attack tawkhibadu condemn tawi. Sakhangdaba khulai paiba singna ngarang ayuk Teknopol district ki manung chanba Saivolda leiba army camp ta attack chathabkhibadu Momi Union Manipur na akan mamong na condemn tawi hari union asigi Cherol amana haribana asigumba hingsa gi thawong sing asina security force ki personal singi punsida khudong thihan badana tana icham chamjab na leijariba khunja singda su hena khudong thiba mayok na hali asigumba santi tangdu laitaba amasung akiba pokhanbagi thawdo asi yaningde. Maram aduna thawdo asigi matangda mari leinaba authority singna thijinduna mathau taba thabak sing paikhatpiu. Loinana kanagumba amatana hingsa gi thawdok sing asi makhata na chathabiga nusu sakhangdaba sing adugi attack aduda sopan nangkraba sing amasung aki akhang mayok na riba khunja sing adugi damakta solidarity uli loinana army authority sing nasu khunja sing amasung miyam gi khalaga makhoi gi camp adu khulgi wangmada leiba safagadaba mafam amada hongdokhinaba su appeal tawri hari. Do Myanmar border gi pillar number 173 172 gi marakta nauna trade hangdoknaba tharang paikhatpa hokre. India amasung Myanmar leiba nigi marakta cross border connectivity amasung economic cooperation hengathanaba anauba khongthang kaya lakhwaliba sigi manung chana second world war gi matamda maroiba military supply route ama oiramkhiba itihasik oiraba Stilwell Road asi maroiba trade corridor ama oina India na semganaba tharang paikhatpa hokre. India gi maikaidagi Indo Myanmar border gi maroiba jaga singda border fencing khabagi thabak chathabaga iroinana hariba trade route asi semganaba tharang sing paikhalakkhibani. India gi maikaidagi hojik Indo Myanmar border gi border pillar number 173 amasung border pillar number 172 fawbagi kilometer 7.3 sangba lamkhai gi saruk sing khabagi thabak yamna kanna chathari. India na nauna paikhatkadawriba trade corridor gi saruk ama oina hojik fencing khabagi thabak chathariba border pillar number 173 amasung 172 anigi marakta security singna ningthina control tawraga gate taruk hangnaba tharang tawri. Masi maru oina trade ka mari leinana gari lanthok lansin tawnabani second world war matamda military supply route ki oina sizinnarakpa itihasik oiba Stilwell route asi India amasung Myanmar leiba anegi maru oiba trade route ama oina India na semgatkadawriba asiga mari leinana land port ki damak survey amasung land allocation ki damak pumloi loiri hariba mafam asida custom gi mathau taba infrastructure singsu semgot sagatpa loire hari. Manipur da lisang sitna chatharagliba conflict asida Naga singna chauna mangjari. Chahi kaya gi mamangdagi Manipur da chatharagliba conflict asida Naga singi oina chauna mangjari hojiksu maitai amasung kuki ani gi marakta ungkhatnariba chairak asida Naga gi ni haina leramalam kaya ama kuki singna khunda silakli.
Amarom da kanglupki irang mayoknariba state asida paramilitary force 60 gi mathakta deploy tawrabasu Santi hanjilakpa ngamdriba sigi marakta popular government ama semnaba tharang tawrabasu leiriba conflict asigi warosin ama maikai anigi yanaba mawong amada purakhodaba tarabadi hena khudong thiba phibam ama lakpi yai haina expert singna mot piri ing 2023 gi mamangda ibo bina luchingba congress government gi matamda kangpupi district semkhiba dudagi naga amasung kuki anigi marakta lamgi matangda chawna muknaba si hengalakli UNC gi maikaidagi indigenous naga miyamgi ayaba yauduna Sadar Hills Kangpupi district semba yaroi haina agreement kaya inakrabasu madugi wahanthok amata leitri Ivovi government na Senapati district dagi Kangpupi district asi khaidoklaba matung nauna subdivision mapan semki hariba subdivision mapan adugi manungda island subdivision adu khaktama asengba amagi lamgi mapu oiriba naga singi oiki aduga subdivision nipan amana kuki community singna namna taba jaga sing oiki masina naga singna jaga sing adu makhoigi pari puri gini haina claim tawrabasu karimata upai lekhide naga people's organization Kangpupi gi maikai dagi nauna Kangpupi district semliba amasung nan naga singi mi sing leptana hengalakpana indigenous naga singi demography da chawna ki bapire Kangpupi gi naga sing asi hana mafam aduda khunda leita ba kangbu oirabasu hojik minority oire masi maru oina Senapati district dagi Kangpupi district Khaidokraba matung ain kaina mitop kaya khunda silakpa nauna kuki khul kaya tholakhiba asini nakala maromda Manipur da thokliba irang asigi maroiba maramdi kanglup singi marakta thajannadaba lamkhai gi claim tawnaba administrative ki oiba asoiba leiba amasung indigenous right ki matangda waroisin ama lakpa ngamdaba sigi matangda ni hairi